Panthou Media na pumna makutaram na uksari ngasi oiba maruoiba pau kharadam tawdamjari ahanbada iduning thaugi Facebook page asigi post kharadang lokatuna miyamda pawdamjari kotu Kdaida Chenakhrabge ITLF Kdaida Chenakhrabge laubu Kuki praja sing na horakle leader sing loina load khrabani na Kuki MP kotu ITLF leader loina mag resign tawgadabani hairi sarkar na gambi phai amadi modbungi area gi check post bunker lambi sengba horakpada thingluba duty taba Kuki village volunteer manga police na fakhi Kuki leader makhaidi loin sen khre load khre sor hon bu fawba mi ta dana batumi na hon khre Kuki public amadi nupi singna volunteer manga do police station dagi lauthok padi ngam hori kotu ITLF Kdaida Chenakhrabge hangli Kangpokpi da tariba Kuki police sing ase en biren sarkar matamda lan tawbada Kuki public na control tawrambani housing na president rule lakwadagi government ki makhada Kuki police sing loina laikre Kuki volunteer manga faba ngamle president rule manungda sumaina onana tawrakliba se karigino aikoigi public amadi volunteer sing safe amadi secure oidre saurba Kuki praja sing na Kuki leader gi mathakta wangang ba horakle paisa phangada bathaba koirgadi kana kana amata taklamdana khangalamdana leader ni haiduna leramgani sigumba crisis laglagana loina sen khigani leader sing ase security forces na phagani haina kibadagi lotli amadi leipaki damak sibuk pamde siningde sigumba phibam asida leader yaudana prajana lam kanba ngamgani khanbara hojik phawbagi di public na masagi responsibility lauduna honari Kuki public sing president rule gi power gi matang da munna khangdri amana leader oiramba sing na public gyan tahanana bagi mahutta masa solak tanana ba hingnana ba oina sena khre president rule power khang da bagi ni ngasi su kongba marugi laifam lenda state police CRPF yauna satkiba lai khorumbagi thoram aduda singthaktagi nongmai kapsul lakhiba adusu nongmai kapsul lakhiba da sena bani haiba natraga atopa crime da sena bani haiba mioi maridi security forces na farga kangpukpi police da Chenakhrabani Kuki singi rally ama march ama da Delhi gi jantra mantra da chananaba Kuki student organization na silliba se hanagumna mi yamna tinba oiroi rally saruk yaradaba Delhi da laiba Kuki sing fine chawna logani ki halagasu Delhi da lai tamduna laiba Kuki ayambana yauningdre kudam haibu KSO na support chawna tauba silent hauki Delhi University gi annual culture and festival da invitees maming dagi last hour da Kuki students sing na logthokiba aduni tribe amagi mathakta tribe amagi nomenclature napshin ba pamdabana helakle baifai Kuki simte paite zau mar pate thadau gangte thangkhal hairiba tribe sing ase manaba tribe ngaktani baifai Kuki simte Kuki paite Kuki thadau Kuki or zau Kuki kauba tribe leite haiba horakle panba yabadi Kuki zo council KZC na February 19 da Churachandpur da rally ama singani tauramba ado khudakta center ga yanaba ama porakpadagi rally satpa tokhibani rally satkani tauramlaga tokhiba Kuki student organization na KZC bu center dagi paisa sai haina maran sibaga loina na lupa crore ahumga lakun KZC gi chairman account center dagi paisa tharambagi record puthorakhibani KZC na rally sindrabasu KSO na Delhi da rally singani haina challenge tawkhibani pesa sima ke atopa posa madana yalengam Kuki len kuitu gi len tanba sing kanida oina busy oidana laikre aikoi gi separate administration phangbagi opportunity lerambani adubu aikoi ese wakal yaudaba singni maitei gi UG singa nongmai kapnaba hatnaba ki sigi mi sing asina separate administration phangnaba India government ki mathakta nongmai kapna duna lan tawba ngamgani thajabra masigi Kuki UG sing asina separate administration pamba public ta onse laklaga athingba kihanba piwa horaklagani government makhoi ase nungthang oina sina duna public ta ot pan naiba horaklagani government ga khanadana separate administration phangnana ba lambi amal lai adubu makhoi ase makok yaude karamaina tawgadage khangde Churachandpur da laiba Gospel Ministry for Disabilities India gi vision da ngauraga thajaduna lai makhoi ase Kuki UG toilet kumbani kaidong nungda zalengam Kuki len porakpa ngamloi
Government ka loinariba Kuki leaders sing ase masin thiba ikaiba khangraba nanthuraba reng leader oijaningba singna ngauraba mioi ngakta khallaga pulli Army gi mateng lauraga Kuki militant sing asina Kuki village volunteer sing amadi public tana duna faba unba horaklagani aikoi mitang de nakong pang de mamang de su sumaina kayarak hanna tawkhre Kuki UG sing ase toilet paisa da sopa popi thaba mioi kani UG ngaktani Kuki sing na ngasi Delhi da khongjang changsen gadauri Kuki zo Women Forum Delhi amasung NCR na sinduna ngasi March amada Kuki zo community gi separate administration demand tawraduna Delhi gi jantar mantar da khongjang changsen gani Kuki zo Women Forum and NRC na thadorpa Serol amada minority Kuki zo tribal singi oina Indian constitution gi makada legislature yauna union territory ama athuba matamda semgadabani haina center de demand tawbaga loina na arambai tengol gi elegant charter of demand Manipur gi governor na ayaba pikhiba yaningde state armory amadi police station dagi loot tawkiba automatic weapon lising taruk henbana Kuki zo singi mathakta sathakhiba attack ka mari leinaba case sing CBI amasung NIA na lokhatpa ngamdaba yaningde David Thekpu hatpada senaba Kumbi MLA gi PRO Mairembam Romesh amadi Sanasam Premsan CBI NIA na fagadabani haina demand tawduna khongjang se sanction gadabani haidi